Hi, welcome back. Kasi night duty lay ay night duty ngarang dang laga. Huji ayub oy night duty loy dore boko. Ati ngasi jam na a day in my life night duty day na kamay toge do yum dahla kay tawi. How they ulag ke horen night duty la amuko horen dang thum lak ki ne boko. Horen dang bok se ena kamay to ra lay ke have to ulag ke ko. Uling mo mutok sa re, night duty day uling anong tuwe ko, ano met kre. Ay siya yung uniform na change tawdri ko, hay pet ulat ke. ये हमारा सर है नमस्ते मेरा सीनियर है मॉर्निंग ड्यूटी में है हमारा हैंडओवर लेने आई अभी नींद में है ये मेरा जूनियर है रिया एक ब्लर हो गया हाँ ये मेरा जूनियर है मेरे साथ नाइट ड्यूटी में थे मेरा शिफ्ट खत्म होने वाला है अभी सी कोई यूनिफॉर्म ने AIIMS दी स्क्रब सेट ले बको सी कलर से टर्कोइज ब्लू चेंज तौरे ड्यूटी लोरे हैंडओवर पीना बको थोलागे ꯄꯨꯡ 9 ꯈꯤꯇꯪ ꯍꯦꯟꯗ ꯉꯥꯏꯔꯤ ꯌꯥꯝ ꯊꯤꯅ ꯁꯥ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯅꯨꯡꯁꯥꯁꯦ ꯃꯤꯠꯀ ꯑꯝꯇ ꯄꯥꯡꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯒꯦ ꯑꯩ ꯃꯦꯇ꯭ꯔꯣꯐꯧ ꯈꯣꯡ ꯆꯠꯇꯣꯏꯅꯦꯕꯀꯣ ꯃꯤꯅꯤꯠ 13 13ꯃꯨꯛ ꯆꯪꯉꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯋꯥꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯦ ꯈꯔ ꯌꯥꯡꯉꯦ ꯈꯣꯡ ꯑꯣꯏꯅ ꯆꯠꯂꯅꯤ ꯀꯨꯝꯊꯈꯤꯒꯦ ꯈꯨꯁꯥꯡꯁꯦ ꯁꯤꯒꯤ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯃꯦꯇ꯭ꯔꯣ ꯌꯧꯔꯦ ꯍꯨꯃꯥꯡꯁꯦ ꯑꯃꯨꯛ ꯃꯇꯦꯛ ꯑꯃꯈꯛ ꯂꯥꯛꯄꯁꯤꯗ ꯈꯣꯡ ꯃꯦꯇ꯭ꯔꯣ ꯉꯥꯏꯔꯤ ꯍꯨꯃꯥꯡ ꯁꯧꯑꯦ ꯃꯦꯇ꯭ꯔꯣ ꯂꯥꯛꯑꯦ ꯐꯝꯐꯝ ꯍꯪꯗ꯭ꯔꯦ ꯂꯦꯞꯄꯦꯀꯣ ꯑꯣꯏꯅ ꯑꯗꯩꯗꯤ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤꯀꯣ ꯃꯦꯇ꯭ꯔꯣꯗꯒꯤ ꯔꯤꯛꯁꯥꯗ ꯍꯜꯂꯛꯑꯦ ꯍꯅꯨꯃꯥꯟꯒꯤ ꯃꯟꯗꯤꯔꯅꯤꯀꯣ ꯍꯅꯨꯃꯥꯟꯒꯤ ꯃꯟꯗꯤꯔ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯌꯥꯝ ꯆꯥꯎꯖꯥꯠꯅꯤ ꯁꯤꯗꯗꯤ ꯈꯔ ꯄꯤꯛꯑꯦ ꯌꯨꯝ ꯌꯧꯔꯦ ꯍꯨꯃꯥꯡ ꯃꯌꯥꯝꯁꯤꯗꯤ ꯋꯥꯟꯗꯗꯣꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯨꯝꯗ ꯌꯧꯔꯦ ꯇꯥꯔ ꯂꯩꯔꯤꯅꯦ ꯑꯩ ꯅꯨꯄꯥꯅ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕꯤꯔꯝꯃꯦ ꯃꯥꯏ ꯅꯨꯄꯤꯁꯦ ꯋꯥꯔꯝꯃꯅꯤꯅ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕꯤꯔꯛꯑꯦꯀꯣ ꯕ꯭ꯔꯦꯗꯅꯦ ꯑꯗꯨꯒ ꯑꯣꯝꯂꯦꯠꯀ ꯁꯤꯁꯦ ꯖꯤꯔꯣ ꯃꯩꯗꯥ ꯕ꯭ꯔꯦꯗꯇꯨꯅꯤꯀꯣ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯑꯃ ꯊꯛꯀꯦ ꯆꯥꯒꯦ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ ꯕ꯭ꯔꯦꯗꯁꯤꯗ ꯁꯥꯏꯅ ꯑꯣꯝꯂꯦꯠꯁꯦ ꯍꯥꯞꯆꯤꯜꯂ ꯆꯥꯒꯦ ꯅꯪ ꯖꯤꯝꯗ ꯉꯝꯒꯗ꯭ꯔꯣ? ꯉꯝꯅꯤ ꯀꯜꯂꯤꯅ ꯑꯩꯗꯣ ꯅꯥꯏꯠ ꯁꯨꯡꯄꯣ ꯄꯣꯊꯥꯔꯛꯇ꯭ꯔꯗꯤ ꯖꯤꯝ ꯆꯠꯄꯗꯣ ꯐꯠꯇꯦꯕꯀꯣ ꯑꯗꯨ ꯈꯔ ꯄꯣꯊꯥꯔꯛꯑꯦꯕ ꯑꯩꯒ ꯇꯥꯃꯤꯟꯅꯕ ꯑꯉꯥꯡꯗꯨꯒ ꯑꯩꯈꯣই ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯩꯌꯦꯕꯀꯣ ꯃꯥ ꯑꯃꯨꯛ ꯄꯣꯊꯥꯕ ꯆꯪꯉꯦ ꯑꯩ ꯑꯃꯨꯛ ꯄꯣꯊꯥꯕ ꯆꯪꯉꯦꯕ ꯑꯗꯨꯒꯤ ꯑꯩ ꯏꯕꯥꯅꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤ ꯃꯥꯁꯨ ꯆꯥꯔꯤ 하워? 하워. ꯑꯩꯅ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯊꯛꯏꯁꯦ ꯀꯩꯅꯣ ꯇꯨꯝꯕ ꯌꯥꯔꯔꯣꯏꯅꯗꯤ ꯈꯜꯂꯝꯒꯅꯤ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯅꯦꯕ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯨꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯈꯤꯇꯪ ꯑꯦꯛꯇꯤꯚ ꯑꯣꯏꯅꯕꯅ ꯖꯤꯝ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯨꯒꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯁꯥꯟꯅꯔꯣꯏ ꯄꯨꯡ ꯑꯃꯃꯨꯛꯇꯪ ꯀꯣ ꯂꯦꯞꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯁꯤ ꯆꯠꯂꯤ ꯃꯥ ꯁꯥꯟꯅꯗꯤ ꯁꯥꯟꯅꯔꯣꯏꯕꯀꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯇꯣꯟ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯃꯥꯅ ꯁꯪꯕ ꯂꯥꯛꯄꯤꯔꯤꯕ ꯃꯥꯗꯤ ꯏꯚꯤꯅꯤꯡꯗ ꯁꯥꯟꯅꯕꯅꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯅ ꯃꯥ ꯑꯌꯨꯛꯇ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯍꯣꯔꯦꯟ ꯁꯥꯟꯅꯖꯔꯁꯨ ꯃꯤ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯣ ꯑꯩꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯅꯍꯥꯟꯒꯩ ꯏꯕꯥꯅꯤ ꯄꯨꯟ ꯆꯠꯃꯤꯟꯅꯕꯅꯤꯅ
ꯁꯥꯟꯅꯕ ꯂꯣꯏꯔ ꯍꯜꯂꯛꯑꯦ ꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯔꯛꯇ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯌꯥꯔꯔꯣꯏꯅ ꯋꯥꯁꯨ ꯋꯥꯕꯗꯨꯗ ꯏꯔꯨꯖꯊꯣꯛꯎꯔꯦ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯔꯦ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯂꯐꯣꯏ ꯑꯃꯈꯛ ꯆꯥꯔꯒꯦ ꯆꯥꯛꯇꯤ ꯆꯥꯔꯔꯣꯏꯒꯦ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯨꯝꯕ ꯆꯥꯕ ꯂꯣꯏ ꯑꯣꯟꯅꯩꯀꯣ ꯌꯥꯗꯦꯕ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯆꯥꯔ ꯂꯩꯔꯗꯤꯅꯦ ꯇꯨꯝꯕꯗꯣ ꯀꯥꯏꯔꯅꯤ ꯍꯥꯟꯅ ꯇꯨꯝꯃꯨꯔꯒꯦ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯑꯣꯏꯅ ꯐꯖꯅ ꯆꯥꯔꯒꯦ ꯍꯧꯒꯠꯂꯦ ꯄꯨꯡ 5 ꯇꯥꯔꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯝꯃꯦ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯑꯩ ꯅꯨꯄꯥꯅ ꯆꯥꯛꯀ ꯂꯣꯏ ꯊꯣꯡꯉꯒ ꯊꯝꯕꯤꯔꯝꯃꯦꯕꯀꯣ ꯆꯥꯊꯣꯛꯀꯦ ꯑꯩ ꯂꯣꯏꯁꯜꯂꯦ ꯆꯠꯊꯣꯛꯑꯒꯦ ꯑꯁ ꯍꯧꯖꯤꯛꯇꯪ ꯏꯔꯨꯖꯔ ꯊꯣꯛꯂꯛꯏꯅꯦ ꯍꯨꯃꯥꯡ ꯃꯌꯥꯝꯁꯤꯗꯤ ꯀꯩꯝꯇ ꯀ꯭ꯔꯤꯝ ꯇꯩꯕꯒ ꯌꯥꯗꯦꯕꯀꯣ ꯉꯥꯛꯇꯪ ꯂꯩꯔꯒꯅꯦ ꯑꯁꯥꯏ ꯌꯧꯕꯗ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯨꯃꯥꯡ ꯑꯣꯏꯊꯣꯛꯑꯦ ꯑꯗꯨꯒꯤ ꯑꯩ ꯉꯁꯤ ꯑꯃꯨꯛꯇ ꯇꯩꯁꯜꯂ ꯆꯠꯈ꯭ꯔꯒꯦ ꯐꯖꯅ ꯍꯣꯔꯦꯟ ꯇꯩꯔꯒꯦ ꯊꯦꯡꯉꯦ ꯇꯤꯐꯤꯟꯁꯨ ꯍꯥꯞꯇꯦ ꯇꯧꯔꯤꯁꯦ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯄꯨꯡ 8 ꯇꯥꯔꯦꯀꯣ ꯆꯞ ꯆꯥꯅ ꯃꯝꯗ꯭ꯔꯤ ꯑꯩ ꯇꯤꯐꯤꯟꯅꯦ ꯁꯤꯅ ꯆꯥꯛ ꯈꯤꯇꯪ ꯄꯨꯔꯛꯑꯦ ꯍꯣꯔꯦꯟ ꯑꯥꯗ ꯆꯥꯛ ꯂꯥꯝꯃꯛꯑꯦꯕꯀꯣ ꯁꯤ ꯀꯥꯈꯠꯈꯤꯒꯦ ꯑꯃꯨꯛ ꯀꯥꯊꯣꯛꯀ ꯀꯥꯁꯤꯟꯒ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯦꯁꯀꯦꯂꯦꯇꯔ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏ ꯁꯤꯗꯒ ꯂꯤꯐ ꯌꯥꯗꯕ ꯅꯨꯃꯤꯠꯇꯗꯤꯀꯣ ꯑꯁ ꯄꯦꯟꯖꯥꯅꯤ AIIMS ꯃꯦꯇ꯭ꯔꯣꯗꯒꯤ ꯊꯣꯛꯂꯛꯏꯀꯣ ꯑꯗꯨꯒ ꯑꯩꯅ ꯇꯥꯕ ꯗꯤꯄꯥꯔꯠꯃꯦꯟꯗꯣ ꯑꯗꯨꯕꯨ ꯁꯥꯡꯉꯦꯕ ꯈꯣꯡꯅ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯔꯗꯇꯣ ꯌꯧꯕꯗꯗꯤ ꯃꯤꯅꯤꯠ 35ꯕꯨ ꯍꯦꯜꯂꯦ ꯈꯣꯡꯅ ꯑꯃꯨꯛ ꯆꯠꯂꯒꯦ ꯈꯔ ꯃꯝꯕ ꯍꯧꯔꯦ ꯂꯝꯕꯤꯁꯤ ꯅꯨꯡꯉꯥꯏꯑꯦ ꯉꯁꯤꯗꯤ ꯑꯩ ꯆꯠꯐꯝꯁꯤ ꯍꯥꯡ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯎꯔ ꯁꯤꯜꯂꯛꯑꯦ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯑꯣꯐꯤꯁꯇꯤ ꯃꯅꯨꯡ ꯆꯪꯉꯛꯑꯦ ꯂꯤꯐ ꯇꯣꯡꯒꯦꯅ ꯍꯨꯃꯥꯡ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯉꯥꯏꯔꯤ ꯍꯨꯃꯥꯡꯁꯦ ꯉꯝꯗ꯭ꯔꯦ ꯌꯦꯡꯉꯣ ꯍꯨꯃꯥꯡ ꯃꯌꯥꯝꯁꯦ ꯂꯣꯏꯔꯦ ꯂꯤꯐ ꯉꯥꯛꯇꯪ ꯉꯥꯏꯕꯁꯤꯗ ꯉꯁꯤꯒꯤ ꯇꯦꯝꯄꯔꯦꯆꯔꯗꯨꯕꯨ ꯀꯩꯅꯣ 40 ꯁꯥꯔꯒ ꯐꯤꯜꯁ ꯂꯥꯏꯛ 50 ꯏꯁꯥꯗ ꯐꯥꯎꯗ 50 ꯗꯤꯒ꯭ꯔꯤ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯍꯥꯏꯕ 50 ꯗꯤꯒ꯭ꯔꯤꯁꯤꯗ ꯑꯩ ꯋꯥꯠ ꯆꯪꯉꯛꯑꯦ ꯑꯁ ꯅꯨꯡꯉꯥꯏ ꯏꯁꯥꯒꯤ ꯋꯥꯠ ꯌꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯀꯥꯗ ꯂꯩꯔꯦꯀꯣ ꯅꯔꯁ ꯔꯨꯝ ꯆꯦꯟꯖꯤꯡ ꯔꯨꯝꯅꯦ ꯑꯁ ꯑꯩ ꯆꯦꯟꯖꯤꯡ ꯔꯨꯝ ꯌꯧꯔꯦ ꯑꯩ ꯌꯥꯝ ꯁꯥꯏ ꯏꯁꯤꯡ ꯑꯝꯇ ꯍꯥꯟꯊꯛꯄꯤꯒꯦ ꯆꯦꯟꯖ ꯇꯧꯕ ꯂꯣꯏꯔꯦ ꯗ꯭ꯔꯦꯁꯁꯤꯁꯨ ꯂꯣꯏ ꯄꯨꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯊꯕꯛ ꯍꯧꯔꯛꯀꯦ ꯊꯕꯛ ꯊꯣꯛꯑꯒꯦ ꯑꯩꯈꯣই ꯋꯥꯠꯂꯤꯀꯣ नमस्ते 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 भैया हाय मैं आ गई थी ऐसे आराम से चेंज कर रही थी 10,000 स्टेप्स हेनख्रे अगी गोलनेबको 10,000 यौबसे हेनख्रे आई थबक रिपोर्ट इबो हौरी नाइट शिफ्ट रिपोर्ट इरिनेको आइगा आयांगा कोई जूनियर वा तामिनारे कोई वार्ड से हैफे उलक्के गवर्नमेंट हॉस्पिटल ओइता सुकॉना आलेबा लयंग सुथारी सिदा पिक्चर फजब पेंटिंग हम थेल से यामना सुमाइन तवे अइना ताबा डिपार्टमेंट दुनेको AIIMS हॉस्पिटल दा तगा आतले से कोई सिदा सी उलके से कोई सी कनोदा थबक सुबा का याम्बा मा यावेबको मा थाइनी याम फजबोन फजन मेंटेन तौर थमे मान ngасidi daw yae thabak khara komi ko thabak khara chinde ai huji chak ka thore ngasai chak porok ko nam porok te khitang porok pane adu chawre pung baro gi matung da khoi pothaba khara changnei ba ko chinda ta ti
ꯑꯩꯒ ꯇꯥꯃꯤꯟꯅꯕ ꯑꯉꯥꯡꯗꯣ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯒꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯂꯩꯔꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯈꯔ ꯇꯧꯊꯣꯛꯀꯦꯀꯣ ꯄꯦꯁꯦꯟꯒꯤ ꯊꯕꯛꯇꯤ ꯑꯅꯝꯕꯅ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯄꯦꯁꯦꯟ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯦꯕꯀꯣ ꯃꯩ ꯃꯨꯊꯠ ꯀꯥꯎꯟꯇꯔꯁꯦ ꯁꯨꯃꯥꯏꯅ ꯐꯝꯃꯤ ꯆꯤꯌꯔꯗ ꯐꯣꯟ ꯌꯦꯡꯉ ꯂꯩꯔꯦ ꯅꯣꯡꯉꯥꯜꯂꯛꯑꯦ ꯑꯃꯨꯛ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯀꯣ ꯄꯨꯡ 8:30 ꯇꯥꯔꯦ ꯄꯨꯡꯈꯥꯏ ꯑꯃꯇ ꯉꯥꯏꯔꯦꯕ ꯇꯨꯝꯅꯤꯡꯉꯦ ꯌꯥꯝꯅ ꯑꯩ ꯎꯏꯔꯦ ꯉꯥꯏꯍꯥꯛꯄꯨꯗꯤ ꯄꯣꯊꯥꯕ ꯆꯪꯉꯦꯕꯀꯣ ꯑꯗꯨꯗꯁꯨ ꯌꯥꯗꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯗꯨꯅ ꯐꯖꯅ ꯇꯨꯝꯗꯕꯅꯤꯅꯀꯣ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯍꯦꯟꯑꯣꯚꯔ ꯄꯤꯔꯒ ꯍꯣꯏ ꯑꯩ ꯗ꯭ꯌꯨꯇꯤ ꯂꯣꯏꯁꯤꯜꯂꯅꯤꯀꯣ ꯑꯗꯨꯒ ꯌꯨꯝ ꯍꯜꯂꯅꯤ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨ ꯅꯨꯡꯉꯥꯏꯇꯥꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣꯀꯣ ꯃꯇꯨꯡꯗ ꯅꯝꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯕꯥꯏ ꯕꯥꯏ